ꯑꯦꯅꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯞꯄꯔ ꯕꯦꯛ ꯑꯣꯏꯒꯦꯔꯥ ꯃꯤꯗꯜ ꯕꯦꯛ ꯅꯠꯇ꯭ꯔꯒ ꯂꯣꯋꯔ ꯕꯦꯛ ꯅꯠꯇ꯭ꯔꯒꯅ ꯁciatica ꯅꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯁꯤꯜꯂꯛꯑꯕ ꯅꯨꯄꯥ ꯅꯨꯄꯤ ꯁꯤꯡꯁꯤꯅ ꯍꯛꯆꯥꯡꯒꯤ ꯋꯦꯠꯁꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯄꯥꯊꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯥꯅ ꯇꯧꯕ ꯉꯝꯕ ꯄ꯭ꯔꯦꯛꯇꯤꯁꯇꯨꯗ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯅ ꯔꯤꯄꯤꯇꯦꯗꯂꯤ ꯇꯧꯕꯤꯌꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯃꯤꯁꯤꯡꯒꯤꯗꯤ ꯃꯁꯤꯒꯤ ꯇꯥꯏꯒꯔ ꯕ꯭ꯔꯤꯗꯤꯡꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯍꯜꯂꯤ ꯍꯛꯆꯥꯡꯒꯤ ꯌꯥꯡꯂꯦꯟ ꯑꯃꯗꯤ ꯊꯕꯥꯛ ꯄꯨꯛꯁꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯍꯜꯂꯤ ꯂꯣꯏꯅꯅ ꯖꯒꯥꯁꯤ ꯄꯥꯊꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯤꯗ ꯀꯣꯛꯁꯤꯅ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯡꯂꯦꯟꯁꯤ ꯃꯈꯥꯗ ꯀꯣꯟꯒꯅꯤ ꯀꯣꯛꯅ ꯃꯈꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯡꯂꯦꯟꯁꯤ ꯃꯊꯛꯂꯣꯝꯗ ꯀꯣꯟꯒꯅꯤ ꯁꯨꯃꯥꯏꯅ ꯃꯁꯤꯡꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯗꯤꯡꯗ ꯇꯧꯕꯤꯌꯨ ꯃꯁꯤꯡ ꯌꯥꯝꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛꯇꯗ 50-100 ꯇꯧꯕ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯔꯥꯎꯟ 10 ꯇꯧꯕꯤꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯔꯥꯎꯟ 30 ꯃꯊꯪꯒꯤꯗꯅ ꯔꯥꯎꯟ 10 ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯔꯥꯎꯟ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯈꯨꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯥꯔꯒꯅ ꯈꯨꯒꯤ ꯃꯈꯥꯗ ꯀꯨꯁꯟ ꯑꯄꯥꯕ ꯑꯃ ꯊꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯇꯥꯋꯦꯜ ꯅꯠꯇ꯭ꯔꯒ ꯐꯤ ꯑꯊꯣꯠꯄ ꯑꯃ ꯊꯨꯞꯄꯒ ꯈꯨꯗ ꯈꯤꯇꯪ ꯁꯄꯣꯔꯠ ꯐꯪꯒꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯛꯆꯥꯡꯒꯤ ꯋꯦꯠꯁꯤ ꯈꯨꯖꯦꯡꯗ ꯈꯨꯗ ꯅꯠꯇ꯭ꯔꯒ ꯈꯣꯡꯖꯦꯡꯗ ꯂꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯋꯦꯠꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯄꯨꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯖꯒꯥꯁꯤꯡꯁꯤꯗ ꯅꯥꯔꯒꯗꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯅꯤꯁꯨꯕꯗ ꯁꯁꯥꯡꯛ ꯑꯥꯁꯅ ꯈꯨ ꯑꯅꯤꯁꯦ ꯄꯨꯟꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯁꯥꯡꯀꯤ ꯄꯣꯖꯤꯁꯟꯁꯤꯗ ꯂꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯔꯤꯄꯤꯇꯦꯗꯂꯤ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ ꯈꯨꯗ ꯅꯥꯔꯒꯗꯤ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ BP ꯌꯥꯝꯅ ꯋꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯔꯠꯀꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯕꯤꯒꯅꯨ ꯁꯤꯁꯨ ꯔꯤꯄꯤꯇꯦꯗꯂꯤ ꯏꯁꯥꯅ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯁꯤꯅ ꯄꯥꯝꯕꯣꯝꯗ ꯌꯥꯡꯂꯦꯟꯗ ꯅꯤꯡꯒꯤ ꯁꯔꯨꯛ ꯐꯩꯒꯟꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯁꯤꯁꯤꯗ ꯌꯦꯡꯕꯤꯌꯨ ꯈꯨ ꯑꯅꯤꯁꯤ ꯑꯩꯅ ꯁꯦꯄꯔꯦꯠꯇ ꯊꯝꯃꯦ ꯍꯥꯏꯕꯗꯤ ꯈꯨ ꯑꯅꯤꯁꯤ ꯄꯨꯟꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯈꯨ ꯑꯅꯤꯁꯤ ꯈꯤꯇꯪ ꯐꯥꯛꯇꯣꯛꯑꯒ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯈꯣꯡꯒꯤ ꯈꯨꯠꯀꯤ ꯄꯣꯖꯤꯁꯟꯁꯤ ꯏꯁꯥꯅ ꯈꯤꯇꯪ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔꯒ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡꯁꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯁꯤꯅ ꯂꯩꯔꯦ ꯁꯁꯥꯡꯛ ꯑꯥꯁꯅ ꯕꯦꯕꯤ ꯄꯣꯁ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯈꯣꯡ ꯃꯊꯛ ꯀꯣꯛ ꯃꯊꯛ ꯈꯣꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯃꯈꯥ ꯀꯣꯛ ꯃꯈꯥ ꯁꯤꯁꯤ ꯌꯦꯡꯕꯤꯌꯨ ꯈꯣꯡꯁꯤ ꯌꯥꯔꯤꯃꯈꯩ ꯇꯤꯡꯉꯒ ꯃꯊꯛꯇ ꯄꯨꯈꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒ ꯌꯥꯔꯤꯃꯈꯩ ꯈꯣꯡꯁꯤ ꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯀꯅꯤ ꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯈꯗꯥꯡꯒ ꯈꯨꯒꯁꯤ ꯌꯥꯔꯤꯃꯈꯩ ꯅꯛꯁꯤꯟꯅꯅ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯤꯅ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨꯛꯇꯁꯨ ꯄꯥꯊꯍꯟꯒꯅꯤ ꯅꯤꯡ ꯐꯩꯒꯟ ꯄꯨꯛꯀꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯃꯁꯤꯗ ꯀꯣꯛꯇ ꯉꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯀꯣꯛ ꯉꯛꯁꯤ ꯆꯨꯝꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯈꯣꯡ ꯈꯇꯪ ꯇꯤꯡꯊꯣꯛꯄ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕ ꯇꯤꯡꯊꯣꯛꯄ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕ ꯀꯣꯟꯁꯤꯟꯕ ꯃꯇꯝꯗ ꯈꯨꯁꯤ ꯌꯥꯔꯤꯃꯈꯩ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯄꯤꯔꯨ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤꯁꯨ ꯇꯧꯒꯅꯤ ꯑꯇꯣꯞꯄ ꯚꯦꯔꯤꯌꯦꯁꯟ ꯑꯃꯅ ꯈꯣꯡꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯒꯤ ꯀꯣꯟꯁꯤꯜꯂꯒ ꯃꯊꯛ ꯃꯈꯥ ꯅꯣꯝꯕꯤꯒꯅꯤ ꯃꯊꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯛ ꯃꯊꯛ ꯃꯈꯥꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯒ ꯈꯗꯥꯡ ꯑꯁꯤ ꯌꯥꯔꯤꯃꯈꯩ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯐꯩꯒꯟꯒꯤ ꯁꯔꯨꯛꯁꯤꯁꯨ ꯌꯥꯔꯤꯃꯈꯩ ꯃꯊꯛꯇ ꯍꯥꯏꯒꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯈꯨꯁꯤ ꯌꯥꯔꯤꯃꯈꯩ ꯃꯥꯡꯂꯣꯝꯗ ꯉꯛꯇ ꯅꯥꯔꯒꯅ ꯁꯨꯃꯥꯏꯅ ꯈꯣꯡ ꯈꯇꯪ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯅꯣꯝꯕꯤꯌꯨ ꯁꯤꯅ ꯑꯅꯤꯁꯨꯕ ꯃꯈꯜ ꯑꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡ ꯑꯁꯤꯗ ꯏꯁꯥꯅ ꯇꯧꯕ ꯉꯝꯗꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯇꯧꯕ ꯉꯝꯕ ꯈꯇꯪ ꯇꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯥꯏꯒꯔ ꯕ꯭ꯔꯤꯗꯤꯡꯗ ꯀꯣꯛꯁꯤ ꯃꯊꯛ ꯃꯈꯥ ꯅꯣꯝꯕꯗ ꯀꯣꯛꯇ ꯉꯛꯂꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯌꯥꯡꯂꯦꯟ ꯈꯇꯪ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕ ꯑꯃꯨꯛ ꯀꯣꯟꯊꯣꯛꯄ ꯀꯣꯟꯁꯤꯟꯕ ꯑꯃꯨꯛ ꯀꯣꯟꯊꯣꯛꯄ ꯁꯤꯁꯨ ꯌꯥꯝ ꯆꯝꯅ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯅ ꯇꯧꯔꯒꯗꯤ ꯌꯥꯡꯂꯦꯟ ꯄꯨꯛ ꯊꯕꯥꯛꯀꯤ ꯁꯔꯨꯛꯁꯦ ꯄꯥꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯁꯤꯅ ꯇꯥꯏꯒꯔ ꯄꯣꯁꯇ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯦꯛꯇꯤꯁꯁꯤꯡꯅꯤ ꯁꯥꯖꯦꯜꯁꯤꯡ ꯑꯁꯤ ꯂꯣꯏꯔꯒ ꯁꯕꯥꯁꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯍꯛꯆꯥꯡꯁꯦ ꯄꯠꯔꯥꯛ ꯇꯥꯍꯜꯂꯒ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯈꯣꯡ ꯇꯤꯡꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯈꯣꯡ ꯀꯣꯟꯁꯤꯜꯂꯒ ꯄꯣꯊꯥꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯥꯖꯦꯜꯁꯤꯡ ꯑꯁꯤ ꯉꯝꯃꯒꯗꯤ ꯑꯌꯨꯛ ꯑꯃ
नुमिदांग अमा नोंबदा अनिरक तौबियु ngamdragana नोंबदा अमुक्तंग पुक हाइङाइदा तौरगदि हेना कानागनी नत्रगना मतम संगदे हायरगना नुंहिं तालक्ता तौरसु याय सुमाइना अतोप प्रैक्टिस मयाम अमसु लैरी आई तमना तमना वीडियो सेमागा हापचरक्के मयाम पुनमकु थागतचरी।